Lainga ama semgera nauna mikhal pangthokera natragana miyamgi yaifana ba tawbiro laibak miyam ware haina NPF na center gi luching masingda taksinkhre. Hauji state asigi lairiba fibam asi chief minister ama sindoktuna lainga ama semgera natraga nauna mikhal pangthokera natragana miyamgi yaifana ba tawbiro laibak miyam asi wabana kham thengle haina Naga People's Front NPF ki MLA singna center gi luching masinga unaduna taksinkhre hairi hiram asigi matangda press na phangba pawgi matung inna haukiba nongmanini gi Mamangda NPF ki MLA ahum awangbong Niumai Khasimba sum amadi laishu kaishingna BJP ki Northeast in charge Sambit Patra amadi National General Secretary Organization BL Santos ka unaduna taksin kibani hairi makoina center ke leader singda Manipur ge hojik oiriba fibam asida praja miyam wabana kham thengle tawgadaba arepa ama tawbiro haiba wafam phongdoklam ki hairi masegi sumathakta NPF ki oinadi amabu oire adumak sawat ki hai ki hairi atopa pawgi likhun amagi matung inadi center ki leader sing unama chaluba sing ayambada chingdasu tamdasu civil society organization sing na loina chawraga leire madu tahonganu haiba wafam phongdoraki hairi nakalamromda hojik lamdam masida leiriba political crisis amadi irang asina hojik BJP manungi matik chaba leader ama khanba ngamdana leiriba asina maram oiraga chahi ani farak traba lakadariba ing 2027 ta pangthokadariba assembly election da choba chaitheng pirakpasu yai haina political observer kharana su phongdokhiba leikrabani Manipur yauna yumthangnaba state singdagi ain kaina Mizoram da mitop changsilakpa thingnaba henma tharang sing lokhatkre Assam government state adu da eviction drive chathariba sinamaram oiraga yumthangnariba Assam yauna Tripura amasung Manipur dagi ain kaina Mizoram da mitop changsilakpa thingnaba state sing asigi border da Mizoram government ki maikai dagi security ki section tharang hena kankhat hankre haina Mizoram ki home minister ke sabdang na phongdokre mangna makhata na haikibada Assam government ki maikai dagi state adu da lairiba illegal immigrants sing masak khangdoktuna deport tawbagi thabak chathariba si yenglaga Mizoram da high alert lauthokuna Assam Tripura amasung Manipur ga lonaba border gi area sing yauna Maruoiba lambi sing the police station amasung outpost sing hangdokre border entry point sing the henba police personnel sing deploy tawkre yumthangnari balebak sing dagi tanthoraglaba miyoi sing Mizoram changlakpa thingnaba henba section tharang kaya amasu lokhalei government ki maikai dagi railway station yauna Maruoiba mafam kaya da henba officer sing deploy tawnaba tharang tawri Mizoram gi mitop sing changlakpa thingnaba state government ki maikai dagi ILP regime asi hena akan mongda amasung effective oiba mongda confirm tawnaba enforce tawnaba honari haiki Young Mizo Association ki maikai dagi su state adu da mitop sing changlakpa thingnaba hen matharang sing lokhatnaba Mizoram government da akan pressure tawkre Mizoram government ki maikai dagi ILP issue tawbada hena sinna pangthoknaba khangankre organization asigi branch sing amasung sub headquarters sing da mitop changsilakpa thingnaba mikup na hom sing na lainaba su khangankre haidi Malemgi khwaidagi ina khunba miyoi taragi manungda mapandi American singna oire Malemgi khwaidagi ina khunba miyoi taragi manungda mapandi American singna oibaga loinana miyoi amana France tagi oiri Malemgi khwaidagi ina khulaba miyoi singna technology amasung e-commerce tagi hoduna ake amogi pothok sing amasung sel thadaduna industry kayabu namthaduna thamli hairi Malemgi khwaidagi ina khulaba miyoi tara asina makhoigi anauba wakhalon sing amasung strategic Venture singna malemgi economy da anauba mayon amada purakli Forbes na piba report amagi matungina America gi khwaidagi ina khulaba miyoi mapan asina laiba adugi lanthum sing tungsinbada pumnamak punam thabagi mawong sing lairi electric vehicles space exploration amasung artificial intelligence industry singi mapu oriba USA gi Elon Musk ki maral asi $1 billion 408.5 oiduna malemgi oina khwaidagi ina khunba miyoi oiri Oracle Corporation gi co-founder Larry Ellison na malemgi oina software company singda khwaidagi mai pakpa ama oiduna ma ki maral asi $1 billion 2961.1 oiduna ani suba thakta leiri malemgi oina e-commerce amasung space industry da khumang yana changcheliba US ki Jeff Bezos ki maral na $1 billion 243.6 oiduna ahum suba da leiri social media platform Facebook hodoki ba USA gi Mark Zuckerberg ki maral $1 billion 241.6 oiduna mari suba thakta leiri Google ki co-founder oriba US ki Larry Page ki maral na $1 billion 160.8 oiduna mga subada leiri Google ki co-founder USA ki Sergey Brin ki apunba maral $1 billion 153.5 oiduna taruk subada semiconductor amasung industry da mangjil thariba USA ki Jensen Huang na mahaki apunba maral asi $1 billion 152.7 oiduna 7 subada LVMH ki chairman ama oriba France ki Bernard Arnault ki apunba maral na $1 billion
147.9 oiduna nipan subada Microsoft ki hanagi CEO oriba US ki Stevie Ballmer gi apunba maral dollar billion 144 oiduna mapan subada aduga laibak simaki Berkshire Hathaway gi CEO Warren Buffett na apunba maral dollar billion 142.1 leiduna tara subada leiri. Nung tasilakpada army personnel ani sire Ladaki Lehda da ngasi army gari amada achauba nungdum tasilakpada Lieutenant Colonel amaga jawan amaga sire haina agency gi pauna phongdoragli thodo asing asi ayupung 12 makhairom tabada thokibani atopa personnel ahum amasu tamthina so pandangki asokpa sing adu hojik manang nakpada laiba hospital da layeng chathari hairi army official sing na phongdorakibada Lehegi Durbuktagi Chongtas Tabalambida military convoy amagi gari da chauba nungdum amata silakibani leikidraba personnel ani adudi Lieutenant Colonel Banu Pratap amadi Lance da Father Daljit Singani GOC Fire amadi Fury Corps gi personnel sing na leikidraba Lieutenant Colonel amadi Lance da Father ani gi mafamda ikai khumna bautki amasung Lehegi Army Hospital chatuna asokpa sing yengsin ki hairi. Security Force na chathakiba operation na nongmai kunga taruk fagat kray Security Force na tongan mafam da chathakiba operation sing da lalauba mari yauna miyoi manga fare tongan mafam dagi nongmai kunga taruk recover tawre hairi. Pao sina makatana haribana Bisnupur district ngai khong khunau checkpost gi PLA gi konjengbam G10 kuntraganipan amasung mahaki loina na lakiba khongbantabam Priyoberta kauba miyoi ani fagat kray Thobal district gi Hayor part 2 dagina KCP PWG gi kedar ama fare maming na khundongbam asothama kuntraga manga kawi Imphal West ki tawthong Kunau dagina Pripak Progi Ningombam Sanato Makauba Miyoi Ama aduga Imphal Iski Kairang Chingya dagina KCP PWG gi MD Ajam Kunhumdoi Kauba Miyoi Ama fare hairi Amaram the Security Force na Churachandpur amasung Thobal district ki tongan mafamda chathakiba operation da khulai kunga taruk fare Churachandpur district ki Songfel Maya gi dampi chingsang da chathakiba operation da single barrel rifle taragamari pistol ama aigi mapan maru kuntra Atay polam kaya fagat ki district asimak ki Tolen Village amasung Bualian Village sa chathakiba operation dana single barrel rifle taru amasung country made pistol ama fare Langathel Hangoipat area da chathakiba operation da SLR mari amasung magazine mari fagat kri hairi Thama palongi mamang November taraga mathoi 2024 gi nungthil pung ahum lom tarakpada Kuki ma terrorist sing Najirabam district ki Borobekra subdivision gi manung chan baja kurador karong da laiba mitei sing de attack chathaduna chahi chudriba ma yauna ngang ahum angang sing asigi mama ani yauna nupi hum phaduna pukraba matung da tamthiba mong da halaga barak tural da thadarakiba thaudoki matang da lokhatpa case ka mari lainina National Investigation Agency NIA na Thanglelan Mar Elias Boya kauba mar terrorist ama fagat kray Pao Chesina Fangba Pao na haibada farba mar terrorist asi Assam gi Kasar district ki Dilkhos Gran haina khangnaba Mafamgi Moina Thol kauba khuldagini hairi mahakpu NIA na Kasar police ki team amaga khusamna duna fagat pani haira duna Kasar district ki senior SP Numal Mahitana Phongdokhibada faraba Thanglelan Marna angang ahum amasung nupi hum faraga hatpada Maruoiba thodang lauki haina su phongdokre Magna Makatana Phongdokhibada thajaba yaba pau gi lekhun amadagi NIA na khungul lirakliba mahakpu re chathaduna fabani ahanba oina mahakpu hangpaum chathabada farba angang ahum amasung nupi ahum adu mahakna combat dress setpa makhoi gi terrorist ahum ga loinana hi sijinaduna Jakurador gatagi Kaisal Punji khulgi gad faba puraki haiba su khangba ngamle haiki mahak farba matung da thaudo asida chenaba atai terrorist Singsu faba ngamlagani haibi thajab leire haiba ga loinana NIA na lokhatpa case asigi investigation mai pakna chatharakli hairi Panbayabadi Jiribam dagi angang ahum amasung nupi hum phaduna pukhraga tamthiba mawngda hatlaga barak tural da thadarakiba thaudoksinggi matangda ahanbada Borobekra police station na case ama register tawduna lokhatkibani adubu home ministry gi pautak matung ina case asi NIA da khusinnakhibani nakal amarom da thaudo asida leikidraba miyoi taru amasung makhoibu terrorist na faduna pudringai gi mamangda Jakurador karong da leiba mitegi yum amasung dukan sing mai thabana natana Laishram Barrel humpuga humdoi amasung maibam keso humpudaraga mathoi kauba miyoi anibu su hatlamkhibani hairaduna High Court of Manipur da PIL number 18 of 2024 file tarakibani PIL asi uripok Sorbon Thingel dagi Sorbon Tikendrojit marifugani thoi amasung maitai langol dagi Samom Drove nifuga tarit anina petitioner sing oiduna file tarakibani aduga thaudo asida chenaba sing logi matungina faduna chairak pibiu amasung Leikidraba singi imungda leingaki maikaidagi pifam thokpa compensation sing PBU haijarakibani PIL asigi respondent singna Ministry of Home Affairs ki Secretary New Delhi da laiba CRPF ki Director General NIA ki Director General Manipur lenga ki mahut sinba Chief Secretary DGP amasung Jiribam District ki SP na PIL asi High Court of Manipur na lokhatuna masigi while thengkhang nai na chatharakibani aduga tha asigi tabret Chief Justice ki Somasekhar
ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜ ꯑꯅꯤꯒꯤ ꯕꯦꯟꯁꯅ PIL ꯑꯁꯤ ꯂꯧꯈꯠꯂꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯅꯕꯦꯝꯕꯔ 12, 2024ꯗ ꯊꯣꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯨꯃꯛꯇꯗ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯕꯁꯨ PIL ꯑꯁꯤ ꯂꯧꯈꯠꯈꯤꯕ ꯊꯥ ꯑꯁꯤꯒꯤ 3 ꯐꯥꯎꯕꯗꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕ NIAꯅ CRPCꯒꯤ ꯁꯦꯛꯁꯟ 167ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯄꯤꯈꯠꯂꯛꯇ꯭ꯔꯤ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠꯁꯨ ꯊꯥꯡꯒꯠꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯊꯥ 8 ꯍꯦꯜꯂꯕ ꯐꯥꯎꯕꯗ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯐꯥꯎꯕ ꯄꯤꯈꯠꯂꯛꯇꯕꯗꯒꯤ ꯀꯣꯔꯠꯅ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠꯀꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯆꯥꯔꯖꯁꯤꯠ ꯐꯥꯏꯜ ꯇꯧꯗ꯭ꯔꯕꯗꯤ NIAꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯣꯔꯠꯅ ꯍꯛꯆꯤꯟꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜꯗ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯊꯥ ꯑꯁꯤꯒꯤ 24ꯗ ꯆꯠꯊꯅꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 24ꯗ PIL ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯟꯚꯂꯞꯅ ꯌꯣꯝꯁꯤꯜꯂꯒ ꯁꯤꯜ ꯇꯧꯔꯒ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕ ꯑꯦꯟꯚꯂꯞ ꯑꯅꯤ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯈꯤ꯫ ꯀꯣꯔꯠꯅꯁꯨ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯃꯤꯠ ꯇꯧꯔꯛꯈꯤꯕ ꯑꯦꯟꯚꯂꯞꯅ ꯌꯣꯝꯁꯤꯟꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ NIAꯒꯤ ꯆꯥꯔꯖꯁꯤꯠꯀꯤ ꯃꯇꯥꯡꯗ CRPCꯒꯤ ꯁꯦꯛꯁꯟ 173 ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯔꯤꯕ BNSS 2023ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ NIAꯅ ꯀꯁꯥꯔ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯅꯥꯊꯣꯜ ꯈꯨꯜꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯊꯥꯡꯂꯦꯟ ꯃꯥꯔ ꯑꯦꯂꯥꯏꯁ ꯕꯣꯌꯥ ꯀꯧꯕ ꯃꯥꯔ ꯇꯦꯔꯣꯔꯤꯁꯠ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯄꯤꯇꯤꯁꯅꯔ ꯑꯅꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ PIL ꯑꯁꯤꯒꯤ ꯆꯠꯊꯔꯛꯈꯤꯕ ꯋꯥꯌꯦꯜꯅ NIAꯕꯨ ꯀꯨꯟꯗꯨꯅ ꯂꯩꯔꯛꯄ ꯁꯟꯒꯤ ꯃꯃꯩ ꯊꯦꯛꯄꯒꯨꯝ ꯊꯣꯛꯍꯟꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯗꯨꯄꯨꯔꯗꯒꯤ ꯌꯨꯝꯔꯦꯝꯕꯝ ꯔꯥꯅꯤ 63, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏ ꯅꯕꯀꯦꯁꯣꯔ ꯇꯦꯂꯦꯝ ꯊꯣꯏꯕꯤ 38, ꯃꯄꯨꯔꯣꯏꯕ ꯇꯤ ꯎꯊꯝ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤ 9, ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯟꯕꯤ 25, ꯃꯄꯨꯔꯣꯏꯕ ꯑꯦꯜ ꯍꯦꯔꯣꯖꯤꯠ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯈꯩꯉꯥꯟꯕ 2 ꯑꯃꯁꯨꯡ ꯂꯝꯉꯥꯟꯕ ꯊꯥ 9ꯅꯤ꯫